UPF Kno Nia condemn directly handak ikhang khangawdana Churachandpur naha kharana hingsa gi thawong kaya chatharakiba adubu leingakasu agreement sign tawnariba United People's Front UPF amasung Kuki National Organization Kno Nia akanma mongda condemn directly haukiba chahi ani helaba matam asida majority furufna Kuki jo miyamgi mathakta mihanmi puncha tharakpadagi amadi yummai thabadagi mioi lising kaya mayumda changba ngamdana awaba kaya mayoknaduna ngasishu leiri Kuki Jo community ki mathakta chatharakliba ethnic cleansing chatharakliba sigi achumba wal fanganbaga loinana Kuki Jo miyam gi oiba tokhaiba lenga ama lehenaba community asigi miyamna demand tawduna lakli Kuki Jo miyam gi matam pumbagi ing tappa punsi mahing amada lehenaba pandamda legislature yawba union territory amagi form da separate administration ama lehenaba demand asi pibinaba Central lenga ki Ministry of Home Affairs MSA ga UPF Kno ga wari sanabagi thabak chathari Asigum chair asida ikhoi isama ki taumda amuk hanjinna hingsa gi thawong chathabagi thabak makhatana tawduna bawafamsu thamlakli Rangthem Anandga mari lainana case trial gi status piraknaba Supreme Court na NIA da khangankhre Manipur gi irang asiga mari lainana Myanmar da based over terror group singa samnaduna thabak tawi haiba maral da faduna NIA gi custody da chahi anirom thamlakliba Moirangthem Anandga mari lainana NIA court na lokhatpa Case trial gi status reports piraknaba Supreme Court na NIA da notice issue tawkhre Supreme Court ki Justice Bikram Nath amasung Justice Sandeep Mehta anigi division bench amana Moirangthem Anandga mari lainaba case trial gi chapchaba status report ama pikhalaknaba NIA da ngarang notice issue tawkhibani Moirangthem Anand gi council gi maikei digi tharakpa case amaga mari lainana notice issue adu tawkhibani Court saruk yakhiba petitioner gi council gi maikei digi fongdokhibada Moirangthem Anand gi mathakta charge sheet Thangatkhrabasu ngasi faba case asiga trial chathadabana haukiba chahi ani asi petition masa jail da lairakli mahak ka punna phaminakhiba ko accused sing loinamak bail da thadokkhre haina su fongdokhi NIA gi charges da Moirangthem Anand hariba mioi asi Myanmar da based over terror outfit singa lautunaraga Manipur gi ethnic conflict asigi marumda India government gi mathakta landana bahonabda chenaba misak amani haina maral siri Loinana UPA ga ahanba schedule da list yauriba Lalhulu People's Liberation Army PLA gi senior member amani haina su charges tapalli NIA na claim tawbagi matung ina mahakpu kumja 2023 gi September da mioi mariga loinana camouflage ki fijol sale ga nongmai puduna chatlambadagi phakibani makoina puriba nongmai seng adu Manipur Police Training College MPTC gi arm Court re yauna tongan ba mafam dagi lutaw kiba nongmai singni mahak PLA gi cadre sing training piba yauna tongan ba case cha chenaba misakne haina su claim taw kibani mahak kapunna famina kiba to pamioi mari NIA gi special court na bail pi khrabasu mahak bu bail piu haiba yadaba dagi makha da bail pibina ba Delhi High Court ta wakatki adubu mahaki mathakta siriba maral sing adu yenglaga court asinasu bail piu haiba yadaba dagi makhata na Supreme Court wakalakhibani Ningsing bayabadi Moirangthem Anand mioi mariga konana kumja 2023 gi September thada khulai ga konana Manipur Police na kongba area dagi fakhibani tungda case adu NIA da sinarakhibani Manipur Police na mioi manga adu fajin khibadu gi mayauta makhoibu condition yauduna thadokadabani haiduna matam aduda akanma irang haukibani Imphal amadi Thawbal district ki mafam kaya ising thumjin khre Jnims Hospital complex ising thumjin khibadagi ana layeng gi thabak lepkhre hayeng su maheloi sang sing suti lauthokre Haukiba numit kharani sida nongleptuna chubaga loinana irel tural gi longnambal kaibana maram oiraga Jnims Hospital complex yauna Imphal ki tongan mafam sing ising thumjin khibadagi mafam asigi miyam chahi asida anirok subo ina ichau ge waba mayok na re haukiba numit kharani sida leptuna chukhiba kanma nongna irel tural Thawbal tural amani Imphal tural gi mafam kharada tural longnambal kairakpadagi mioi lising kaya ichau ge waba mayok na baga loinana low pari lising kaya su ising na thumjin khre Khetrigao da irel tural gi torban food chani rompakna Ngarang kai khibaduna maram oiduna sandorakpa isingna kongba tural lansilakliba Jnims Hospital DDK Imphal Porongpat Police Station Porongpat DC Office Complex yauna akoibaga leiba yum kaya isingna thumjin khre mafam madudagi chenthorokpa isingna mathang thumjinduna laklaga kongba nongthumam laikai Standard College amasung kaikhugi area su isingna thumjin khre mafam sing asiga punna leiminaba lofam kaya su isingna thumjin khibana phau pambi masak uba phangkhidre Jnims Hospital Complex ising thumjilakpadagi hospital asigi tongan ba ward sing da layeng duna lairiba anaba sing atopa hospital da hongdokpagi akanma thabak lokhat khibaga loinana ising ichaugi phibam phatriba fawba hospital asida anawa patient lawraroi haina Jnims ki medical superintendent na ngasi cherul ama thoktuna khangankhre Imphal District ki lamlai kendra gi manung da laiba lofam kaya
amasung hauji isingna thumjilaga laikre maraksida state asida makha tana nong chingi phibam phattabana maram oiraga hayeng September 13 ta state asida lairiba mahiloisang pumnamak suti lauthokre Director of Education S amasung University and Higher Education and tongan thokhiba cherolda nongchingi phibam phattabana hayeng September 13 su state amasung central government gi makhada lariba university private school sing aided school yauna maheloisang pumna maksuti oigani hairi tampaki mafam singda nong chubaki chang khara hantharaga su tampak fauduna cheliba tural sing ising imaidi hojik su adumak wangna cheli water resource department na ngasi nungthil pung ani fawbada loba record ki matung inna Imphal tural gi ising imai flood level gi mathakta cheli lilong thongda onbadana khwaidagi wangba ising ichau thokpa yaba thakta cheli irel tural gi oina irel bung thongda onbada ichau thokpa yaba thaki mathakta adumak cheli nambul tural gi ising imai di khara hanthare Thobal tural gi ising mafam kaya da torban pathoktuna hojiksu cheli Thobal district ki mafam kaya da Thobal tural kaibadagi chensilakpa ising na lawpari lising kaya thumjinkhre Thobal khetri laikai wangmataba Dr. Maning laikai Thobal kaithel Manak Ningombam Sabaltongba Moijing amasung Laisangthem isingna thumjinkhre khangabo kenbragi MLA Surya Kumarna awaba mayoknariba sing hakthenna yengsinkhre Thobal dishina su ichau mayoknariba mafam singda koina yengsinkibaga loinana relief ki thabak sing lokhatkre maraksida Imphal tural gi mayang Imphal maikaida ani thongna torban kairakpadagi maibam amasung uchiwaromda ising ichau awaba miyamna mayoknari ngarang numidang athengbada mayang Imphal maibam konjil mayai lekaida Chawna ifut fauraki madugi matung tarakpada mayang Imphal tarin maibam aniga tainaba litan thong yoramdaida yamna sangna amasung luthana torban kairakkibani maikai adomda lairiba miyam ichawgi awaba mayoknari mafam adugi ichaw nanglaba mafam sing asi wabagai kendragi MLA Usam Devena koina chatuna yengsinkhre Uttargi MP oiramba Dr. Lorho Fojay National People's Party da yaukre Outer Manipur Parliamentary Constituency के MP ओइरंबा Dr. Lorho S4J National People's Party NPP दा याukre Silong दा लैबा NPP की headquarter दा पांगथोकपा थोरम अमदा पार्टी सिगी प्रेसिडेंट सु ओइरिबा मेघालय की चीफ मिनिस्टर कोनराड के संगमाना फोजेबु तरामनो की थोरम अदुदा कोनराड के संगमाना हाई की Dr. Lorho Fojay गुम्बा मतम सांगना मियाम की थौगल तौदुना लाकलबा लुचिंगबा अमना NPP दा यावरकपना मरम ओइरगा पार्टी सिगी मपांगल हेना कनखटलगनी Kudong chadaba kaya mayoknaba tarabasu NPP na awang nongpok lamdamgi Kechin Koyak yawna miyamgi thawgal tawnaba honaduna lakli maduna maram oiraga party sida awang nongpok lamdamdagi miyamna nongmagi thajaba hengalakli awang nongpok lamdamgi miyamga samnaduna miyamgi yaifanaba thaurang kaya lokhatuna lakhiba Dr. Lorho Fojay ga khusamnaduna One Voice One Northeast haiba NPP gi pandamasi fangnaba hanba laitana hotnagani haina su Conrad ke sangmana phongdoki Politics ki lamda Manipur gi top masak ama lai haina palladuna NPP gi luchingba duna haiki Manipur da khundariba tongan ba kangluf kaya na saugatpa misak ama asida oiba maramna Dr. Lorho Fojay ga khusamna duna awang nongpok lamdam chakhut hanaba honaba da NPP na mangjil thaba thodang lawragani NPP na awang nongpok lamdam da khundariba miyam gi apunba platform pi ri haina palladuna Conrad ke sangmana haiki laikhidraba purno Ajitok sangmana awang nongpok lamdamda khundariba miyam gi apamba pumnamak phanganaba thaurang kaya lokhalami wakhalon asida yumfam oiraga NPP hariba party asi lingkhatkhibani ngasidi party asi awang nongpok lamdamgi kachin koya sinba thungna masa mareng phandokhibaga loinana mapangal kanba political party ama oirakle thoram maduda Dr. Lorho na haiki NPP na awang nongpok lamdamda khundariba yelhumi sing amadi tribal community pumnamaki yaifanaba thaurang lokhatpada angamba thaudang logani Yellow Furup sing na lamdam asida amata oina khusam na duna laikhidraba purno ajitok sangma gimik yeng sanba wakhalon pumna magthabak onthong na bahonna bagi tangai fadaba lay thoram aduda NPP gi National Working President James K Sangma party sigi Meghalaya gi State President su oiriba Deputy Chief Minister Pestron Tinsong party gi Senior Member sing Manipur Unit ki Working President Sheikh Nur Hassan amadi Panmai Janghem Lungsu saruk yakhi ke thongna fana miyam gi ihul khangna laiba ki thabak tawsi haukiba September ki taraga humdoi da India ki Prime Minister Narendra Modi na pungkhara gi khongchata Manipur da laklamlaga hankraba matungda state asigi miyam gi marakta gi tungan ba wafam kaya muk phongdok narakliba sina maram oiraga mahakna Manipur da laklambagi mahaina lamdam asida chahi ani helabe irang asigi warusin gi tangkak ama lepthok lamba yai haina khanaramba adugi mapung phaba wahantok laitabra haibagi wahang sing ngaktan lamdam asida
ꯄꯨꯝꯅꯤꯟ ꯅꯤꯟꯕꯒꯨꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯛꯄꯒꯨꯝ ꯇꯧꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯗ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯍꯟꯗꯛ ꯏꯟꯗꯤꯌꯥꯒꯤ ꯄꯤꯑꯦꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯨꯡ ꯈꯔꯒꯤ ꯈꯣꯡꯆꯠꯇ ꯂꯥꯛꯂꯝꯕ ꯑꯗꯨꯕꯨ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯔꯥꯜ ꯁꯤꯟꯅꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯑꯁꯤꯗ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯀꯌꯥꯃꯨꯛ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛ ꯄꯥꯏꯅꯔꯛꯈ꯭ꯔꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯈꯔ ꯍꯦꯟꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯂꯩꯉꯥꯛ ꯄꯥꯏꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯃꯤꯌꯥꯏ ꯆꯜꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯏꯈꯪꯗ ꯈꯪꯅꯔꯝꯂꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯁꯨ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ NDA ꯂꯩꯉꯥꯛ ꯂꯩꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗꯁꯨ ꯕꯤꯖꯦꯄꯤꯅ 13 ꯁꯨꯕ ꯑꯃꯗꯤ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯉꯥꯛꯇ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ 12 ꯁꯨꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯉꯥꯛꯇꯤ ꯆꯍꯤ 3 ꯐꯥꯔꯛꯄꯗ PR ꯂꯩꯔꯕꯁꯨ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟꯒꯤ ꯂꯩꯉꯥꯛ ꯑꯣꯏꯕ ꯃꯔꯝꯅ ꯃꯈꯥ ꯇꯥꯅ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ 2027ꯒꯤ 11 ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒꯤ ꯃꯃꯥꯡꯗ ꯁꯦꯝꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯤꯕ ꯃꯔꯝꯅ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯉꯥꯛ ꯑꯣꯏꯔꯕ ꯌꯥꯏ ꯈꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯅ ꯌꯥꯝꯅ ꯇꯦꯜꯂꯕ ꯆꯍꯤ ꯈꯔꯒꯤ ꯂꯩꯉꯥꯛ ꯂꯩꯈꯤꯕꯒ ꯂꯣꯏꯅꯅ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯒ ꯆꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛꯁꯨ ꯍꯧꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯉꯥꯛ ꯑꯃꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSOꯁꯤꯡ ꯀꯌꯥꯃꯨꯛꯅ ꯍꯧꯈꯤꯕ ꯑꯃꯗꯤ ꯉꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯕ꯭ꯌꯨꯖꯤꯅꯦꯁ ꯄꯣꯂꯤꯇꯤꯛꯁ ꯉꯥꯛꯇ ꯑꯣꯏꯕ ꯃꯔꯝꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯏꯀꯥꯏ ꯈꯨꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯅ ꯈꯟꯅꯔꯛꯂꯤ꯫ ꯃꯔꯝꯗꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ, ꯃꯁꯥꯒꯤꯇ ꯈꯟꯕ, ꯃꯔꯩꯄꯥꯛ ꯃꯔꯝꯗꯝꯒꯤ ꯈꯟꯗꯕ, ꯁꯦꯟꯖꯥ ꯊꯨꯝꯖꯥꯅ ꯍꯥꯔꯕ ꯂꯩꯉꯥꯛ ꯑꯣꯏꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯇꯤꯡ ꯊꯣꯛꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅ ꯊꯝꯅꯕ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯣꯒꯤ ꯂꯣꯏꯅꯅ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯕ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯊꯧꯅꯥ ꯐꯅ MLAꯒꯤ ꯐꯝꯗꯒꯤ ꯄꯣꯊꯥꯔꯒꯦ ꯍꯥꯏꯅ ꯂꯥꯎꯕ ꯉꯝꯗꯕꯁꯤꯡꯅ ꯉꯁꯤꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ MLAꯁꯤꯡ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯊꯧꯅꯥ ꯐꯅ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯊꯧꯑꯣꯡꯒꯤ ꯃꯥꯌꯣꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯈꯜꯂꯒ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯁꯤ꯫